Global warming na maram oiraduna malemgi mafam khudingmakta kidney nabagi chang wangkhalakpa yai haina research singna phongdokre. Malemda sabagi chang wangkhalakpadagi dehydration tawduna miyoi ayamba kidney soksilakpa yai. Global warming ki chaitheng oina malemda sabagi chang hengalakpa maramna anauba makhalgi kidney disease ama mafam ayambada thengnare. Maruoina nungsa marakta kuina thabak subagi mathau taba Laumi singna kidney nabagi khudong chadaba mayoknari. Malemda sabagi chang nongmagi hengalakpaga loinana nongjugi chang hantharakpadagi ising marang kaina phanglaktaba maramna miyoi ayamba dehydration tawbani haina research singna phongdokhi. India gi oinasu haukiba chahi 15 gi manungda kidney fail oiba chang saruk anirom hengalakle hairi. Union Health Ministry gi report na hai Madugi tongan ba kidney gi laina naba amasung dialysis tawba mi gi masing chada 10 rom hengalakle. India da leiriba miyoi khudingmak chronic kidney disease ki risk wang maramna matik chaba chaksin thorang lokhatpa mathau tai. Hojik chawrakna miyoi lising humdraga manga rom dialysis tawri amasung nongmagi masing hengalakpagi phibamda leiri. Kidney fail ohenbagi matangda khwaidagi maruoiba maramdi diabetes ni haina thajanari. Diabetes ki case hengalakpa maramna kidney nabagi changsu wangkhalakpa yai haina akhang ahi singna phongdokhi. Health Ministry na lakadorba chahi kharagi manungda anauba dialysis center 2,000 hangdoktuna phibam laksinnaba thorang tawri. Amaromda global warming na hiram kayada akaiba tholakpadagi haksel su chauna singnarakpa maramna malemda thawai panbasing kayam kuina hingba ngamkigadage haiba wahang ama thorakle. 2015 da malemgi lusingba singna maruoiba mifam ama pangthoktuna global warming gi matangda khanakhi. Tongan ba scientist amadi research singnasu aing asa khal kairakpa thingnabagi matangda anauba technology amasung pambai kaya puthoknaba hotnari. Global warming na pirakpa chaithenggi matangda miyambu wakhal tahannaba US ki Space Agency ama oiriba National Aeronautics and Space Administration NASA na maruoiba thorang kaya laukhatli. NASA na pangthokkiba study amagi report na hai atmosphere da yawba carbon dioxide ki chang wangkhalakpa maramna pambi amasung mahi marong thabda ising changbagi chang hengalak-lagani. Ising marang kaina phangdabadagi mahi marong puthokpagi changsu hantharaklagani. Carbon dioxide na pambi da pirakpa chaithenggi matangda NASA gi report na haikhi ising nungsikki khal kairakpaga loinana atmosphere da yawba carbon dioxide ki chang wangkhalaklabadi mahi marong marang kaina puthokpa ngamdaduna malemda chak tangba thohalakpa yai. Pambi gi manada stomata kauba apikpa makhul kaya yawi hairiba makhul aduna nungsitta yawba carbon dioxide lausil laga ising amasung namit ki mangalga loinana photosynthesis tawduna machinjak sungi thawong adu chathabada ising manilsing thadurai. Karigumba carbon dioxide ki chang wanglabadi ahoba makhulsing adu ningthina hangdorakte maduna maram oiraduna pambising ningsa sor honbagi chang hantarai amasung ising sijinnabagi chang wangkhalai. NASA gi Goddard Institute for Space Study the climate scientist oina Delphine Dering na haikhi carbon dioxide ki chang wangkhalakpa pambi amasung mahi marong puthokpaga akaiba pibagi thawong region gi oina khenai haibati mafam gi oina khenai. Khwaidagi hena akaiba piribasi chujak puthokpani. Ithai lekhong irrigation gi matengna chujak thaba mafamda pothok puthokpagi chang chada 15 rom hanthai. Nonggi isingda mapan tanglaga chujak thaba mafamdana chada 9 rom hantarai. Hena saba mafam amasung ka hena kangba mafamda pothok marang kaina puthokpa ngamnabagi pambai thiba matam oire hairi. Study gi report asi Nature Climate Change
ꯖꯔꯅꯦꯜꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯏꯁꯨꯗ ꯐꯣꯡꯂꯛꯈꯤꯕꯅꯤ꯫ ꯃꯥꯂꯦꯝꯗ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯚꯝ ꯍꯣꯡꯂꯛꯄꯒ ꯂꯣꯏꯅꯅ ꯁꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯅ ꯊꯣꯛꯍꯜꯂꯛꯄ ꯌꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯑꯣꯡꯗꯤ ꯀ꯭ꯔꯣꯅꯤꯛ ꯀꯤꯗꯅꯤ ꯗꯤꯖꯤꯖ ꯅꯥꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯁꯥꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯗꯤꯍꯥꯏꯗ꯭ꯔꯦꯁꯟ ꯇꯧꯗꯨꯅ ꯀꯤꯗꯅꯤꯗ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯧꯕ ꯃꯊꯧ ꯇꯥꯏ꯫